Numit Chahum Kuntra Homdoinigi Matungda Churuchanpur Togdokta Lake Hidrabami Nipan Gi Aroiba Matomangasi State Kitakta Pangtokuna Lairo Jankre. Minister Letwao Hawkipna Mapitel Dam Hakteng and Yangsin Kre Dam na Sokalaba Mafam Sing Model Village in a Sengolagani Haina Hasma Bikre. Kairawang Kemda Sabal Where the Lady Manipur Yamatangai TB Hospital, Atubada Sangaragani Haina Health Minister Jayanta Kumar Nathazma Bikre. Wangoi Napsa God Bible Sing Namakoida Ega Sigi Makada Nasi Fawa BDS Ki Kana Amata Fangri Heidi. Amasong Imphal East Ki Kairao Vitra Kunau the Labor Kairao Block Office Lengak na Yangsin Bidabadagi Sana Uniform on the Lady. Membukrum Zari Doming Rivsi Impact News ni Prime Time Manipuri News Bulletin da ay Kaidem Jentasin Hauja Pungjasi Faub Gimmer Pausing Man Bizari. Manipur Legislative Assembly na passed Aukiba Bill Ahumbu Yaning da Bufong Doctuna Churuchanpur da Haukiba Anti-Tribal Bill ki Ihogda Laikidraba Mioy Nipan gi Thawayaudra Hakchang Singh Asi Lairon Chankre. Laikidraba Mioy Nipan gi Hakchang Singh Adu Churuchanpur District ki Kuga Dam gi Manakta Semba Martyrs Parkta Lairol Chanki. Lairol Chandringai ki Mangoinana District Adugi Peace Ground da Laikidraba Singi Mafam de Ikai Kumnaba Utpagi Tharunga Loinana Miyagi Mifam Amasu Pangthoki. Ikai Kumnaba Utpagi Tharum Adu Numit Chahumga Kuntrago Nithoinigi Matungda Manipur Government Amadi JAC Anti-Tribals Bill Amasung Tungan Organization Singa Yanaba Purakibadagi Aroiba Matomangam Pangthoknabagi Thoram Asi JAC Sina Sinduna District Asigi Peace Ground da Pangthokibani. Laikidraba Singi Hakchang Singh Adu District Hospital gi Moktagi Puthoraklaga Ground Aduda Thamduna Miyamna Laikatki. Taramududa Works Minister Thongam Bishwajit, Social Welfare Minister Nemcha Kipgen, Agriculture Minister T. Hankalian, Yaungna Manipur Government ki Official Singh Amadi Civil Amasung ARG Makok Thongba Police Officer Kayana Laikidraba Singi Mafam da Laikatun Ikai Kumna Butki. Laikat Paloraba Matung Laikidraba Singi Mafam da Minute Ani Tumina Leptuna Awaba Pungdoki. Taramududa Saisakpi Kayana Laikidraba Singh Adubus Saithaba Ishai Kaya Kudol Tamki. Tungda Laikidraba Singi Hakchang Singh Adu Puraga Lairol Chanpam Oriba Martyrs Park Tamna Procession Chatlaba Tungda Lairol Chankibani. Ningsingba Yabadi Englishing Anigataraga Mangagi August Kuntraga Matoida Manipur Legislative Assembly na Yelhomi Kananaba Bill Ahum Pass Taukiba Adugi Mayukta Irang Horakpada Mioy Mapan Laikida Mioy Nipan Laikidabani Adugi Manungda Amadi Mioy Mapan Laikidabani Adugi Manungda Amadi Hanan Lairol Chankrabani. In fact, it gave me mixed reaction. On the one hand, I regret that the martyrs have to be laid to rest. On the other, it gave me a sort of happiness because of the various cooperation and support that I have achieved. The BJP government that come up in the Manipur is really appreciable. Because they have taken keen initiative to bring about peace and communal harmony in the state, whether in the valley or in the hill areas. Tunna leimin nangai adum matang da nungai na panchin nangai Manipur government center government da su ekhoina nungai chapa hongjari. Thaubal Multipurpose Project ki Sarukamoina Ukrul District ki Mafau Khulda Sagatliba Mapitel Dam ki Fibam IFCD Minister na Yangsin Kre Atuba Matamda Damasina Sokalaba Kunja Singh Yum Saduna Model Village ama Oina Bahotnarakani Haina Minister Letpau Haukipna Thazaba Pikre. Yangsin Kongchada Sida Damasi Sabadagi Ising Manungda Lukraba Chadong Riha Amadi Thawai Khulgi Kunja Singh da Haktengna Makoina Tengnariba Awa
singi matangda wari shanaki. Damasina sokalaba kunja singi yaifana bakaramba tabak paikat sige haiba tanasi amadi damasisu atubumatamda lushinduna miyamda kanaba fanghanaba punna honaminasi haina minister na kunja singda appeal tauki. Chai kharagi mamangdagi damasina maramoiraga ishing tumjin kraba chadong khulda matam kuirabagi mamangdagi minister amata lakhidrabasu ano walengak asigi minister lakle tabada kunja singi mamittagi mapi taduna nungaiba fangdoki. Khulasida mamangaida leiramba school Low Inkol Yum Kai Singh Ising na Tumjin Kibadagi, Kunja Singh na Tengnariba, Chai Teng Kaya Minister Gimafam da Paudam Ki, Minister Namaka Taradun Hai, Kunja Singh Santok Lambi, Lainaba Mari Lainaba Department Gatana Duna Mafam Aduga, Chanagadaba Pambi, Mahimarong Singh, Tanaba Amadi, Fishing Right Pinaba Hotnaragani Haiki. Awaban Danglaba Kunja Singh Asigi Damag, Anoba Lengak Asina, High Power Committee, Semduna Kunja Singh Yaifanaba Tabak, Tauram Singh Paikatnaba Hotnari. Kulasida Anoba Community Hall ama Sanaba Amadi, School Amasu Sanaba Mari Lainaba Minister da Taxilagan Haina Minister, Maikaidagi Tazaba Piki. Koi committee, Hagidra Village Authority, na, Angonda La Piraga, Yum Gilis Puro, Pazana Timaga, Mapama, Mapazana Tima, Yum do Model Village Sama, Straight Status Hava, Sipazaba Natana, May Pubakan the Sunungai Bini. Ising pubakan da sunungai bani yung jik-jak sahaba se sigi hindrance mayamamle in township aduna modern village ki wapamo pukalak pase aina suyam pamje housing for all to the displaced person masi ai lau thok chege hoje cooperation su pb gani na area sani Imphal East ki Kairawang Khemda Nauna Sakiba Manipur ki Amatangairaba TV Hospital asi Mathong Ningthina Tauba Ngamdana Leirakli Adubu Contractor gi Lupa Koti Ahum gi Bill Pithok Taba Amadi Mari Lainaba Department gi Laifam Thokpa Machak Mathum Suna Piram Dabana Mathau Tawdaba Oiramle Hiramasigi Matangda Health Minister Lampolapam Jayanta Kumarna Pithoktana Leidiba Contractor gi Bill Pitoknaba Thazaba Piraduna Atubada Sangaragani Haina Fangdokre Wafamasi ngasi Kairao constituency ki MLA su oiriba Parliamentary Secretary Laurembam Rameshwar yauna chatkiba yangsin khongchatta Minister Jayanta Kumarna phongdokhibani khongchat asida minister ne staff singa unaduna hospital asida leiriba award apartment khatnaba wa khanaki amoromda haukiba Englishing aniga taraga mangagi January thadagi chingmairongdagi mafam asida hongkraba hospital asida hauzik fawbi oina doctor ahum khaktamak leiri madugi mathakta ambulance ama fawba leitri Laifam Thokpa staff ki masing suna laite haina hospital asigi staff singna minister gi mafam da wakat ki minister gi maikai dagi leidiba award passing atuba matamda mensilagani haina thazaba piki loinana Imphal East ki mafam chaba ama yenglaga district hospital ama sanaba Manipur lengakna khanari haiki akhona masi am thuna inaugurate toraga prajada officially khuchinaba pamba Ada lere makal film si masih aku na hangnaba kan engineer sing yaure tegada yaure ada loin makti lore magi ikon kom magi final test si pidri bahai tai ada sigi si pida basi opsi hoji aku pithok naba aku honorani thapul lusin biro na hare he lusin baga namit afaba mi yanga parliamentary secretary etiki aku mari leinaba makal gi officer sing dilo honorable chief minister toraga si sangaraga aku na prajada sinare hadana haraga Manipur gi amatang ngaiba TV center sidalai na haibu madumai na torgo work toxi atana koi madu khanare Nakalamrom the health minister na Thawal district hospital da su chatuna hospital asigi lady ba award passing yangsin kre yangsin khongchat adu da Jayanta Kumar na hospital asida casualty cum trauma center ama athu matam da thamnaba hotnargani haina phongdoki Minister na hospital asi yangsin bada toilet sing yaramdaba operation theater gi ceiling da kokphai suza kaba thengnaraki hospital asi gi doctor nurse amadi staff sing matam chana laktuna thabak tawramba thengnabada minister na nungaiba phongdoki matam leiba khibikta isa gi thaudang ningthina pangthokpiu amadi atopa kanagumba amada sintoklaga nungaina phamduna leige khanbiganu haina doctor nurse amadi staff sing gi mafamda minister na appeal tawki doctor sing na balai ngudi nungai na amji patient sing na masada sense of security madu phau na re chi wa dai barani na hai phau na ba makhalgi basic way ba tangai phada makhalgi development sen do ya ta hindu ni busem na ba ai sana di ba di present to boy na maso government di present to boy oi na ai na ya sai na di ka hindu na kadu bagi no why today I become a doctor I become a nurse kadu bagi ai ngasi je doctor kadu oi no nurse kadu oi no adai kai to bung thuk ke na ai bisi masih aku ya mun na khimata kale
Manipur ki thau chingthokpa oil exploration in Manipur haiba hiram asida nongmagi oiba miyam ki khana nainabagi thauram ama pangthokre mipam adu Protection and Preservation Committee, Manipur Committee on the Protection of Natural Resources in Manipur, Civil Society Coalitions on Human Rights in Manipur and UN amadi mahiroi ki loop sing yauna tongan ba loop kaya na punna sinduna Nupi Lal Complex da pangthoki ngasigi mifamaduda maru oina Manipur gi thau lokthokna ba hotnabada lamdamasida leiriba miyam da khanghalamdaba amadi thau lokthokpana pigadaba chaithing singi matang da kupna khana nainaki ngasigi mifamadu gi nongi oiba warol piraduna Committee on the Protection of Natural Resources in Manipur gi hanagi member oiramba Phulindro Konshamna hai Manipur gi thau lokthokani haibasimak India gi loilam laingak ki makhada lamdamasigi mahoksagi khudol naihattuna manghanabagi khongthangni Hariba Kongtang asina Manipur bu chakotpagi maikaida lamjingadawribra natraga mamangaidagi leijaramlaba mahoksagi khudol sing asi marufangna manghanduna mipan tanghangadawribra haibadu kupna yengba mathau tai haiki Equina Kanabo Pangataga, Bonati, Yamashena, complaints of Madam Indiagi, or Kidaka, Mokodi belong to Kida Pony, but Rosasi NOC, Yana Batuan Tuanba, Moina, Hazen Mayama, we benefit my own from Nikoni High Mayama, Hazen, but in practical, we never know super to have say a young Sema since my long experience, target of Zergaguna and Mapiti Dam Yoshino Moshino, Hosing Power, rehabilitation, not any compensation present process of the labor projects in Mokana Packet say proper rehabilitation, the free prior consent and inform Miams in the President to inform Koroga, Miams in the Ayaba Yorga, Packet project Nate, Mosity Yam Shing and Miams in the Shokadaba, internet displacement Mamu, Wagataba, hand environment to the police in Torkadaba, Adumaki project, like any equity benefit oil. Imphal Turelgi Yai School Jamastan Mapada meter Chamaga Yankai Rom Sangba Longnambal Namthaki Badagi, Laikayadungi Miyam, Mipainare. Hariba Longnambal asi Nongzuta Laktringaida Laibak Haiduna Semba Hobudagi Kangodana Namtarapani. Namthaki Basina Maram Odaga Nakal the Labor Yum Kaya Ama Kudong Tiba Yaba Mong the Lady Heidi. Thok Famadu Yai School Assembly Constituency gi MLA Su Oriba Parliamentary Secretary Finance Thok Chom Setebatra Amadi IFCD gi Mari Lainaba official kaya laktuna yangsin kre Setyebrata na permanent solution ama purakpa yakiroi dabana Mari Lainaba IFCD gi official singa tanarga khudaki oiba mongda semjinba thaurang tauri haina phongdoki Lebang half a sida put money Mangasi Kang and Karaga Namtaki Nihum Nisida. Ado Hoji, IFCD Department, mainland authorities, engineers in Lakpide, Moya Tannery, Tanaraga, Hoi choked and none about my young Panana, but Hoy and Pangpok Charagani and Tamsake. Go many local pay steps technical over Madam Sings, the engineers in Katana Zarake. Ado Tanner Matung the Mayam, she choked and about Torban Sin the shoe. Ising la kuma tamde effect of the naba akhui kari to we age do kan ta nazari adu ko soidana mayam gi phananam tawjagani Chief Minister and Biren na Chair Logduna State Board for Wildlife SBW gi taruk suba mifam CM Secretariat pangthokre mifam aduda Forest and Environment Minister TS Shyam Kumar yauna board scheme member kungani thoina saruk yaki mifam aduda sanga yauna agenda tara rom khana nainaki Lamdamasida National Food Security Act Napsagi Wathok Loiba Naitri. Wangoi Kendragi Manung Chana Labor National Food Security Act Napsagi Card Paiba Mioi Kaya Local Emlena Michang Mikai Naibadagi. Fangpam Thokpa Ching Pangdre Fair Price Ezen Shinga Lautunaraga. DSO Office the Registered Taugdaba Ashaba Ration Card Paiba Singda Food Security Act Ki Kanaba Piduna Laire Haina Kendra Sigi Napsa Card Paiba Singna Wakalakli. Manipur Press Club ta Paumi Singa Unaba Mada Iram Sifai Mamang Lekaidagi Sorokhaibam Roman Singna Haiki Hai Mahaki Loinabi Sorokhaibam Roma Imphal West ki DSO Office ki registered tauba ration card paiba consumer amani adubo Food Security Act asigi kanaba ngasi fauba fangdana lakli Hiram asigi matangda mari leinaba authority da haizaraba su ngasi fauba tabidana lakli haina pendaba fangdorokli Wangoi Kendra gi miyam da Food Security Act ki kanaba fanghanbiu haina Roman na appeal tarokli ngasigi pau gi mifam aduda Food Security Act ki ration card paiba miyoi kayana sarukyaki Food security card paiba missing si yam phajana huji Manipur da leriba sarkar na
अवोनबा फजबा पुरकनी हाइबगी आशा अमा थमिङै मरकसिदा अखोगी सेंगि पिबिदा सेंग पिबिदि गी मरम से कोइन हंगु मतमदा अखोगी कोता से यावदि सिन डीसीदा अखोई सामंगना काट सादना फजन रिन्यू तोरबा फजन नियम सुमना फजन सारगा पाइजरिबा कासिबु तसेंग अखोगी सेंग सरुक कोता यावदि हाइबसी तसेंग नाइबम मतमदा कोइ याम नुवाइजदबम पोए अतुब मतमदा कोइ डिपार्टमेंट अमदि कोइ एमएलए ना नुसिबिदना यारगदि कासिंगि फजन साबिदना लाइरु प्रजा मयामसिंगि मागी फोंगम थोप साक्तुंगसिंगि नियम नीति सुमना फंगनबिउ Nauria Pakang Lakpa Assembly Constituency da Napshagi Cheng Fanghandre Haina Hanagi nominee abdi Maira Lup Karanat Pongdokiba Wafam Adu Yumpham Yaudabani Haina BJP Nauria Pakang Lakpa Kendragi Secretary Maishnam Ranjit Nas Gorokre. Gasi Laurembam Laikai Tampaton Lainembi Community Hall da BJP Nauria Pakang Lakpa Kendra Amadi Kendrasgi Women Committee ga Loinana Mifam Ama Pangtoktuna Wafam Asi Fongdorokibani. Maishnam Ranjit na Makataradun Hai Kendra Sigi Oina April Thagi Cheng Fanghan Kre Apunba Beneficiary Lishing Mariga Cham Gumpugamapan Gi Cheng Kezi Lak Ama Lishing Kuntraga Manga Fangbagi Manungda Voter Wise Yantokpada Voter Amada Kezi Mari Mari Gi Chang da Fangi Amadi Yum Amada Kezi Taragataret Fangi Loinana Kendra Sida Ladiba Card Chadriba Beneficiary Singi Kalaga Cheng Fanghan Nabar Taurang Tauri Haiki Loinana Mamangda Thakaya Napsagi Cheng Fangan Kide Haidiba Adugi Matang da Su Hauzik Ladiba MLASC gi Makada Tizinaba Tauri Masida Hauzik Ladiba MLASina Aranba Tauba Laiti Haina Maishnam Ranjitna Makataki Uripo Assembly Constituency gi Manung Channa Uripo Polem Laikai Ward number Taruk 10/13 da Napsagi Cheng Miyoi Amada Kezi Manga Pigadabagi Mahutta Kezi Marikak Masing Sudana Piba Amadi Tataruki Napsagi Cheng Pidabadagi Miyamna Yaningdaba Fongdarokli Masigi Sumatakta Atopa Lamdana Kerosene liter Amada Lupa Kungamanga Piraga Laikai Adomdana Lupa Kuntra Piribasi Kari Marangino Hainesu Hanglokli Makogi Wahang Sing Asigi Paukum Pidrabadi Makatana Cheng Amadi Kerosene Lauraroi Haina Laikai Adongi Maira Paibi Aman Impact News da Fongdaroki Tataruki Awat Paseng Pibiu Napsagi mi amagi seng kezi manga pigadabada mari khatang pibi basi awat pamasing suna pibiyo kerosene liter da atopa kendra gina liter da lupa kumanga da yelaga uripok kolem lekai gina lupa kuntra da yeli basi gi maram kari gino hari ba polam singa si suna phangri ba pawa amasung hari ba kerosene gi mamal ase mayam ga manana pidri ba pawa pot amata logda ba haina mayam punam amato oina lepna Tangwiban Assembly Constituency ki Manung Channa Nagamapa Lamabam Laikai Amadi Chongtham Lairaki Apunba Lup Oidiba Children Welfare Association na Napsagi Fangdana Ladiba Cheng Sing Karamba Matamda Pitok Pigadage Haibadu Kangan Piu Haina Mari Lainaba Sing Yepukning Chengselakli Ngasi Nagamapa Lamabam Laikai da Laiba Association Asiga Officer Paumi Singa Unabada Secretary Samrai Latpam Dhananjoy Sarmana Haikibada Haukiba Thakayagi Cheng Amadi Chini na Chingba PDS ki Potlam Sing Pangdana Ladiba Si Pitoktana April Thagi Cheng Yeliba Sina Miyamda Chamamnaba Pokale Adubu Matamda Hauki Matamda Mamangi Pitoktana Ladiba Cheng Chini Sing Pitokpiu Haiki Food Security Eki Matang Dawujik Masi Tangkunga Mari Tang Manga Seda Wujik Cheng Yeliba Seda Akoi Mamangi January the due time Maga February March Amazon April gi Cheng Ahum Tha Ahumgi Gap Leraga Yembirei Chingsi Karamba Mongdi Yembirei no Natraga Karamba Ground da Yalakadorino Natraga Karamba Lumita Chengsi Award Pazi Pibi Kadorino Haibasi Aquina Mafam Matomron Kangdaba Almaramaduna Aquina Marile Nava Agent Natraga Department Singda Akogi Mating Pangminaba Haina Nongon Singjari Napsaga Mari Lena Lilong Constituency ki MLA Muhammad Abdul Nasirbo Handak Manipur da Fongnariba Pauche Singda Ijat Sokpa Yaba Mongda Lipund Amadi Masiga Chatminariba Lup Sing Namaral Sirakliba Asi Aranbani Amadi Mahaki Mingchat Thianduna Rasniti ki Kodong Chaba Laubani Haina MLA Sina Sengdorkli Ngasi Bauprada Leba MLAs ki quarter da Pangtokiba press meet Amada Nasir Nahai Napsagi Cheng Yantokpagi Tabak Tongan ba Department Amana Tauzabani Masida Mahakna Khut Thingziluba Laite Mahakpu Lana Uhaliba Sing Asigi Matakta defamation case Tauragani Haina Mahakna Makatarkli MLA ga mari leinadaba wafam singni Food Security Act chatnangkraba matungda masida ting pithokpa amasung yenbagi daita punnamakse MLA ga mari amafu leinade adubu mokhoina mangki hariba poti kadai phau tumba lanba haiba potu
एक सिना कानब फंगिबा मियोसिंगदो चटमिनरगा ngasi numit humni mari ni sida tinna koma me yengaga hol kendra da khudong chaba fangiba adugi mayam do fangibar phangdabra haibadu yengsin maral lei leiti haibasi hana phajana kanana daitano haibadu masu khangaga ngangba fai aduna MLA amadi ja chokna ba toriba thabak singsigi mayokta defamation charge sama thuba matamda ei tawni haibase media gi thongda sumena thamjani India government amasung NSCNT IM anigi santi gi wari na Manipur gi ching amasung tam gi apun gi saktam da pirak pa yaba chaithing singi matang da khana neinam gi thoram ama pangthokre khana neinaba du Federation of Clubs Yaripok na sinduna Laimanai Multipurpose Hall Yaripok LY CY campus ta pangthokibani thoramadu the Federation of Clubs UCM UPF AMSU HRI na chingba organizations singi lu chingba sing amasung mafamadu gi miyam na sarukyaki bo mungangloi singna apun gi saktam matau karam na kalhogadage haiba si aikoina khangdaba yadaba matam adu lakle Manipur gi integrity da sokhallakpa yaba framework agreement India government na handokadabani haiba si miyam punna kholau lauminnaba mathau tai haiba wafam si phongdoknaki Hokiba chahi kayagi mamangdagi Manipur lengak amadi mari leinabo authority na hanna yengbi dabana Imphal East ki Kairau Bitra Khunau da leiriba Kairau block office asi miyoi kharagi sanayui nei fam oirabra haibagi chingnaba leire hiramasigi matangda Impact News ki reporter Mutum Ramesh Chandra ki akhanaba report ama Kairau block office asi ingkumja lising ani ga mari gi July 13 da Assam Rifles na otnei dun hat khraba thangjam manorama gi misigi matang da thokhiba irang manungda sakhangdaba singna mai tharamkhi madugi matung office asi Porompat leiba Imphal ki deputy commissioner ki complex da hongkhi masina maram moiraga ngasi fawba sizina da na leirakpani hairi jahi kharagi matungda repairing tawduna sizina na ba thaurang tawrurabani adubu mari leinaba authority gi miyoi singna hanna miting changdabana mayai kaba chinjak chaba miyoi singi oinadi khodong chaba mafam ama oirabra haibagi chingnaba leire akoi block office sajanbire matung sida mayam ama saraga thambire masidai sida angang lasikpa pamba hujikan gi angang hina asikpa pamba dagi nisha chaba gulli chaba yu thakpa nupi angang puraga chak chanaba sida aduga moina kari tawrige haiba yengjen bininga yaudaba Masdagi akai ba mayam lani akoi na sida furure chairure siro naro akoi dasani aduna mayam sarkana ongtang yengjen biraga office jibu jaga sida puda biraga akoi local MLA na su sigi saita biyeng changbiu Hiramasigi matangda Impact News na office asigi hauzik oiriba fibam yengsilubada mawong chadana leiramba thengnarakhi matam kayagi mamangdagi sizinadabana office ki building ki saruk ayamba sokchile thongnaw ayamba na yaudre office ki saruk ayamba sengbidabana mongsong oina leire madugi mathakta lanai miyoi kayana mafamasida laktuna picnic tawduna sanai yunaibagi khudam kaya fangle office manung amadi mapanda amanga soi tawsinbagi fibam da suleiramki phaglangi saruk singda natai chadaba wahai tai sinbata natana phi thongdaba laika yek silamba Impact News na thengnarakhi yamna mawong tadaba mana office ki ka manungda sizinakhraba kondom fawba taramkhi masina maram oraga mapu pandraba office ki sanglena sida mayai ka bachinjak chaba madi lamchat kamba thawong singi makon onthoklabra haibagi chingnaba leire Karigumba ni sasasan ba karigumba na haron sing ngausan paisan na ba adai mafam asida sang pajinje ithanda na ngak sen ba madi sitok singdok ba luna nana thamba bisu pami akoina adubu masi ithanda na ngamda bani na atopa sing miyeng changbi duna block ki oiba natra karigumba kharadi demand tok jeba pamjai masi ki damukta sengwa sabai bi ba natra masi gumba khara pamilen oiba ni khara dangdi mafam asida thambi ba pamjai ngak sen na bagi damakta sahi kun muki meada mai cha khaba block office se mayam miyeng changbiraga seisda kairau haiba lamdam sida puthabiraknaba mari leinaba mayamda kasari khoini kairau khunau ni saban mera paibi singna Hiramasida Manipur lengak amadi mari leinaba authority na matam chana mityeng changhaudrabadi khodong chadaba thodok kaya thorakpham oirakpa yai haina mafam asige koibada leiriba khunja singna nungnangba fongdorakli Amaromda office asigi saruk khara nauna semjinduna Bharat Nirman Rajiv Gandhi Seva Kendra Imphal East CD block haina thaduna office oina sizinaramkhi paudam zariba Bidyarni Thingu Zamgaloinana Mutum Ramesh Chandra
Lamdamasida Hauzik Chathariba Jwar Mela Amadi Hauzi Singh Atubumatamda Lepnaba Indigenous Peoples Association of Kanglai Park Ipakna Cherolamata Kanglakli Loinana Lona Yadaba Mong Asi Law and Order Gi Taudang Puriba Singna Mityeng Changbinaba Cherolasina Pukning Jingsilakli. Matang size the break Losge Manipuram the Maling Tungan Ipau Singaloina Equi break the Gam to Hanjer Impact News Meeting Tadu review. Breaking Matung the Mayabo Mokana Taram Nokchari Hose Bulletin Asigi Makataba Pau Sing Mayam the Pizari. Infalis Kabai Shoida Leba Halima Aziz Junior College asi University ki thakta pukhatnaba hotnaragani haina Governor Dr. Najma Haptulana Fongdokre Wafamasi ngasi Junior College asi ki inaugural function ga mari leina na wangang bada Governor na Fongdokibani hariba school asi na minority singi damak lem na mahi masing tamhanduna lakli mapamatu ki mahiroi singna class 10 loiraba matung makha tamthanaba school leitabana hariba school asi Junior College ki thakta onkhatuna ngasi Governor na sangakibani Namidasiga Mari Lane na Wangang with the Governor na High Minority Singna Kaidonungda Wakal Tatana Hingloidabani Manipur asi religion Kuding Magna Amata Oina Kundaba Pazaraba Lebak Amani Haina Singtaki Loina education ki mga laitaba lamdam adu Kaidonungda Chakot Pangamloy Maramaduna Lamdamasigi Kachin Koya Sinbatungna Mahima Sing Tamba Fangnaba Hotnabasu Tangay Fadi Haina Fungdoki Economic blockade na Maramoidana Miyam na Tingnaramba Awaba Kayasu Kokanbata Natana Anti-Tribal Bill ki Tagdokta Laikidraba Matang Kuina Low Haiba Yadana Lakiba Asiba Hakchangi Aroiba Matong Mangamsu Ngasi Luishin Kibada Governor na BJP na Luchingba Chungsinaba Manipur Lengak Asibu Tagatpa Fungdoki मणिपुर में ब्लॉकेट की वजह से हड़तालों की वजह से बंद की वजह से हमारी एजुकेशन पे बहुत ख़राब असर पड़ा था मगर ये खुदा का शुक्र है कि नई सरकार के आते ही 24 घंटे के अंदर सारे बंद ख़त्म हो गए 9 डेड बॉडीज़ रखी हुई थी जिनको वो लोग दफना नहीं रहे थे आज 11 बजे उनको दफनाने की शुरुआत हुई है Council of Higher Secondary School na Lauba Class 12 examination da chahiye si oina commerce stream da Mari Suba position Tarakraba Government ki school ama oriba CC Higher Secondary School dagi Thongnaujam Loya Ngambabu Student Union of Kanglai Park na okre ngasi moirang khomda leiba unionistic office da okpagi thormado pangthoke loinana mahaki tungi lambi da unionistic na pangba yaba mating pangani haina suki maikai dagi phongthoki panba yabadi ngarang ko shem na loba class 12 exam gi for lautok paduda TH Loya Ngamba yauna government school gi mahiroi ani position yarakibani Mega Manipur School gi ngasi taraganitoi suba foundation day thoram pangthokre education minister Thokchom Radheshyamna Mega Manipur School na lamdamasigi mahima singi lamda lauriba thodang da apian ba phongdokre loinana Mega Manipur School na makata na kunai asibu achumba lambida lamjingba da mapung oiba thodang lobiyu haina appeal tawkre Yarel Pata Labor Mega Manipur School da ngasi pangthokiba thoramadu da Parliamentary Secretary Home Laishang Them Susindro Su Sarukyaki Education Minister na makata radun hai Mahiroyama oina situation ama hekta lakpada achumba wakalon kanba ngamba confidence leiba honaba kanbagi tangai fadaba lei haiki ngasigi thoramadu mari leinana state amadi national level da Mega Manipur School bu represent tawduna mana laurakraba mahiroi singda khudol tamduna ikai khumnab utki mahiroi singi oiba cultural program kaya utpana ngasigi thoramadu mapung oiba saru oiki Proactive oiba, prepared oiba, lakadam do anticipate toba. Perception here, right perception management. Lakadam uber sumizum uber tam. We need good leaders, good leadership style, and good human beings. Any walk of life tapo oiba. Lairik phaba yamna pai, lairik phaba katna loina oite. Mega school na Manipura tongnamba and education with a difference. Sigma provide to vidna Manipur di ekoi expectation concerns. Any problem may also address the owner of the same Sabiba, Lambi Tapi, Lamakta, and Tagatsari. Institute of Bioresource and Sustainable Development, Takyal Partner Sinduna, undergraduate, postgraduate, Amadi, doctoral program gi admission Gamari Lainana,
Chathagadaba free counseling amadi awareness program ama thasgi kungatarukta pangthokatari thoramasida India gi maming leiraba college singge principal amadi oza singna saruk yaduna mahiroi singda admission ga mari leinana counseling pigani hairi program asiga mari leinana paumi singga unabada IBSD ge director professor Dinabandho Sahuna Hai Manipur yauna notice ki mahiroi kaya state ki wangmada makataba mahimasing tamba chatpada khudong chadaba kaya mayoknari Sasinaba University admission ga mari leinana counseling ningthina phangdaba yauna maram kaya na mahiroi amadi mama mapa oiba kaya da awaba piri Phimasida IBSD na ahanbo oina India gi maming lerba college singi principal sing yauba free academic counseling program asi mahiroi singi khanna pangthoknaba honabani Manipur gi governor na Hogdokadoriba awareness program asi thasgi kungataruki ayupung taradagi hauraga nungthil pung manga fauba chathakani program asi gi saruk am oina mahiroi singda tungan ba college singda online registration tawbagi khudong chabasu pigani hairi A large number of students go from northeast, especially from Manipur, to take undergraduate admissions, and they face a lot of problems, and there are very small problems which can be solved right here. And here they will have the direct contact. We are also setting up a facilitation program where we are dedicating the computers. The students who are facing the problem, they can come here, help them out in how to fill up the form, because the procedure is changing so rapidly. We can also give them a career guidance, because at this stage many students are also confused. Manipuri Library Association Mala Linkhat Kebagi Kontra Suba Mapokumon ngasi Manipur Press Club ta pangthokre Mapokumon thoramasiga mari leinana social responsibility of literary services in national development Kauba Lyric Amasu Health Minister Langpolapom Jayanta Kumar na phongki loinana thoramasida saruk yakiba singna Mala na Manipur Sahitya da lawriba thaudang bu thagatpa phongtoknaki Lamsang Nagar Panchayat ki councillor ahum ngasi Bharatiya Janata Party BJP da chongsin kre Lamsang Nagar Panchayat election da International Congress da kakiba ward number 3 ki councillor Aribam Thajadevi amasung ward number 3 ki councillor Thongnaugzam Surjit ka loinana independent da kakiba ward number 8 ki councillor Usham Sorojini Devi ngasi nitaipa chutekta leiba BJP ki office da party ki luchingba singna taramna okay Singarang da abang ko maya mama pera pera ko kani luni pati ka sagi pasada le ko perception aru iba apni thasa ba ama asi kami besi community ama community ka singa tam da le na ba ko ni singa ba ni thasa na ba plus deficit da ba le na do asi apni sim honorable sim ke le na la ka de mati ki trust deficit ko asi ni pura amut ki ba sama BJP ga alliance tawriba party ama oriba Rashtriya Lok Shamata Party ngasidagi Manipur da su hangdokre party ki president oibata natana Minister of State for HRD Upendra Kushwaha ga New Delhi da mifam pangthoklaba matung party si Manipur da linkhatpada yanakibani party asida ngasidagi hauna mioi chamri ga humpu ga manga yaukre Manipur da mioi taraga humdoina saba court committee ama sembagi ayaba pirakle loinana achuba matamda minister masamak Manipur da laktuna party sigi leader oigadaba sing Mia Mangda Lauktokpada Natana office amasu hangdoknaba yanaba purakre. All India Trinamool Congress ki central leader singna Dr. Sorai Sham Manautonbu Manipur Pradesh Trinamool Congress ki president oina khalakle mabu president oina khalakpada harauk teyamba phongdokpaga loinana taram opugi thoram ama kodompokpi maning lekhaida pangthokre Dr. Sorai Sham Manauton haukiba taramatoi suba state legislative election da Nauria Pakanglakpa Assembly constituency da Trinamool Congress da mirep oina chongthokibani Tharamaduda Trinamool Congress ki hanagi Kishan Cell ki president Y Kiran na phongdokibada hauzik party asigi anoba president khalakpaga loinana party asi anoba mayol chonglagani Tharamaduda Dr. Soraisha Manauton na phongdoki hai Manipur da Trinamool Congress na laingak paidraga su West Bengal da chathariba free education amadi health ki scheme asi Manipur da chatna hanaba honagani haiki Manipur ki issue kaya asi All India Trinamool Congress ta mityeng changbi naba haijakre hauzik state asida BJP na laingak paidraba su makhoi gi marudi Trinamool Congress na hulambani haina mahakna makatarakli Manipur da Trinamool Congress ya amamu MLA kai amadam chakki amamu kai amadam chakki ada koi Trinamool Congress ni thokpa bom de le hore ajaba policy program mayam semaga mayam da praja ni yohon laga Trinamool sibok di tobina ha bido Mamta Banerjee na
मागी लीडरशिप की मियम खादा मुकुल रोयना पार्लियामेंट लेरिबे एमपी म्यांगी तेनामुनगी सीनियर लीडर मोइना मखोई की मियम खादा मणिपुर करिगुम खरदी तौरसेना कक्नबा वासत अमगी मखादा हदक अनोबा कमिटी सेमकपनी Bishnupur district chahi nauriba angang singbu child labor oina siznaba toklasi haibigi campaign hogdokre campaign adu Manipur State Legal Services Authority gi minyang makhada District Legal Service Authority amasung child line Bishnupur na sinduna Bishnupur Court Complex tagi lamthaki namit humni chupna chathagadaba campaign asida district asigi mafam kyada poster yauna street campaign pangthokani ngasigi campaign lamthabagi thoramadada Bishnupur gi CJM yauna Child Line India amasung Manipur gi mihut singsu saryaki Kuntraga Nipan Suba Satra Singhi Hak Kanba Numit Ningthaukhong Model Higher Secondary School the All Manipur Students Union AMSU Bishnupur District Committee na Sindunangasi Pangthokre Loinana Thoramas Gamari Lainana Numit Taruk ni Chupna Chathagadaba Residential Student Leadership Camp Amsu Hogdoki Ngasidagi Hogdoki ba camp aduda tungan ba mapam singdagi lakba mahiroi chamaromna saruyaki Bishnupur District ki manung chana laiba thanga ithing mamang laikai dagi khwairakpam Budhinanda Singh Apokpa KH Chinglen Sanada Taraganithoi Suba Laishram Gauramani Memorial Award for the Visually Handicapped English ni Taragatrek ki damak khalakle khwairakpam Budhinanda na sana khonabada lawkhiba thodang gi damak award asi khusinarakpani Mayai Kaba Chinchak Chaba Madi Yonbugi Mayokta Miyamgi campaign Haiba Hiramda Nambol area Maira Paibi Apunba Lupna Sinduna Chatarakib awareness program Ngasisu Kakyai Makhalekai Bamon Mandapta Pangthokre Thoramasida Saruk Yakiba resource person Singna Mayai Kaba Chinchak Sizinabana Tokaliba Amang was Singi Matangda Wanganki Jose Ngasino Magi Sanabagi Pau Pizari. I licked a Mafama Kanbangam Kraba Neroka FC Sangakpangi Sanroy and the official Sing Imphal International Airport at Tunglabaga Taram Okre. All India Football Federation giving Makada Chatariba 2nd Division League Asida Neroka FC na Jose Fawu the away match Manga Duga home match Mari Punna match Mapan Sanakiba Sida point Kungahumdoi Fanglaga Manipurgi Puwarida Ahan Boina. I lick ki Mafam Ama Kanbangamba football team Ama Waibangam Ki. Chatariba Chaliba Thasgi Kunganipan the 2nd Division League Asigi Aroiba match oina Neroka FC Sangakpamna Yumboyden away team Ama Oriba Southern Shamiti Kolkataga Kumalampak Man Stadium the Akan Bamong the Lamba Tongagadari. Hana Pune FC Academy gi coach Orambadagi Neroka FC Sangakpamgi Hauze Chip coach Oriba Sina Football Club Asibo Group B gi preliminary round the final four Changhanki. Give Raikana football Mashanagi Lamda Mahakna Takpi Tambiriba Neroka FC na Manipur Ahan Oina I League Mafam Amak Kanbang Amlakpa Sida Football Masana Sibu Pamjaba Lamda Masigi Miyam na Tagat Wahi Kia Fongtok Narakli. Afaba thabak ama tawge habada aduga aruba thaba ama tawge habada aduda yam waba thingnai yam kanna akoibu ayetpa adagi success oidana ba kanna ju laitab sunate adurasu mayam adu akoina overcome tawre araga hojik akoi last match tang kuni panda sana khini adu azukana mo akoi khona khini adu karadi akoi final round gi unbeaten oidoine India gi history oidoine supopo dana aile second division degi aile qualify oibadu oidoine aduna awabri thingnai adurasu awab mayam duna akoi nungai phangine ba ina hajeninge Tarasuba Loktak Trophy the MTFC Ningthaukhong amadi GDC tinungai ani maipakre All Moirang Football Association asinduna thasi gi traga bangadagi Moirang Multipurpose Higher Secondary School gi sanabungda chatrakliba football tournament asigi ngasi sanakiba taramathoi suba league match amada MTFC Ningthaukhong na KPFC Potsangbangbo Panjel ani sino da maiti piki Chatariba football tournament asigi traga nithoi suba league tana GDC tinungai na TYDA Taubulbu Panjel mari amada maiti papi bangauki hayeng Chatrakliba football tournament asigi makhataba league match ani sanargani Taranitoy Suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7-a-side football tournament CHYUC Chelo Mai Pakre
Tournament asigi ngasi sanakiba anishuba semi-final ki match ta CHYUC Chalongna STT Team A sector bu panjat ani amada maitiba pi ki bagaloinana tournament asigi final changbangau ki chathriba 7-a-side football tournament asigi final the FC Telong amadi CHYUC Chalo ani na thasigi kungani panda lamba taunargani Arabida bulletin asigi headlines samhana mayam da thamsage Numit Chatruka Kuntrago Humdoini gi matungda Churchanpur Thodokta laikidraba mioi nipan gi aroiba mathong manga ngasi state ki thakta pangtukuna leirol chakre Mr. Letpau Haukip na Mapitel Dam Hakken na Yangsin Pre Dam na Sokalaba Mafam Singh Model Village oina Sengkolagani haina thazaba Pre Kairau Wang Kemda Saba Loiraga Ladiba Manipur ki Amatangairaba TV Hospital Atuba Matamda Sangaragin haina Health Minister Jayant Kumar na thazaba Pre Wangai gi napsa card fiber sing na makoi ne ek asigi makhada ngasi fawa PDS ki kanab amata pangri hai Amasung Imphal East ki Kairau Bitra Khunong da leiba Kairau Block Office laingak na yangsin bidabadagi sana yunai pam on du da lei